Manipur Tampak district singda chaona ising Ichao Mayoknariba Asigi Yenglaga Ithai Barrage ki gate mari Hangdoktuna Ising Thadokli Ithai Barrage ta leiba Water Resource Department ki staff amana hai Hojik Ithai Barrage ki gate number 1 dagi 4 fauba mapung phana haibadi meter mapan Hangdoktuna Ising Thadokli Ithai Barrage ki gate number 5 ti technical problem khara leibadagi hangdokpa yadana leiri ngasi numit yungba matung pung ama aduai faubada barrage asigi upstream gi imai meter chatred humpu mapan oiri aduga downstream dana meter chatred humpu nipan dasmit mapan sino oiri upstream amasung downstream gi imai asi manarak tongna leibana isingi khonjel ngakpigani khongjel khara makhai taptharabasu ising di leptana cheli maram aduna miyamna mipainingai oide upstream da kang amadi amot akai kaya tawshilapana Ithai Barrage mapada paishinduna leire amot akai sing adu chenthakinaba akan bamungda honarabasu ising gi ijel tapana chenthaba ngamdana leire haujiksu nong leptana chubana Ithai Barrage ki gate mari ase makhatana adumak hangdoklaga thamkigani hainasu staff aduna makhatana phungdorakli Estimation ni hariba absim jisu koi mamang jida koi kang hina phunjalaga anda koi plastic bottle mayam ma koi chingthaba ngamdana khai ising imai se habet mana rakpodagi chingthaba ngamdana koi gi gate ki mamang se phataba mayam paisali phataba ji thadoknaba phana kana honabune dubu ising imai se up and down se habet mana rabrina chingthaba ngamdana leiri